BJP gi election manifesto phongkre NRC Wafam Yaodre amadi afaspa phase 9 lauthokani haina wasakli. Prime Minister Narendra Modi na ngasi lakliba Lok Sabha mikhal asiga mari leinana BJP gi election manifesto oiriba sankalp patra release tawkhre. Modi gi guarantee Englising aniga kunga mari natraga sankalp patra haina mingthonba manifesto aduda women empowerment, upliftment of youth and the poor haiba sida akanba midyeng changani haiba wafam yauri. Kumsing Englising aniga taramapan gi manifesto da maru oina pankiba National Register of Citizenship NRC gi wafam ngasi fongliba manifesto asida yaudre. Adumoinamak Armed Forces Special Power Act phase 9 lauthokani awang nongpok lamdamda tangdu leitaba fibam lehengani haiba wafam di yauri. Awang nongpoki state singi marakta leiriba border gi chayet nambasing waroisin puraknaba hotnagani hari. Manifesto aduda Lairaba Miyoi Singi, Gyan Scheme Sing, Naharol Singi Oina, Yuva Scheme, Laumi Singi, Anandata Amasung, Nari Singi, Chaukat Tarangi, Tabak Sing, Paikat Nabagi Wafam Yauri. Manifesto Sida, India gi Chaukat Kongtang Hingat Hanaba, International Relation Kangkat Hanaba Amasung, Laibag Asigi Heritage, Chaukat Hanaba Wafam Sing Yauri. Manifesto Adu release Toraba Matungda, Prime Minister Modi Nahai, BJP gi sankalp patra asina chawkhatlaba India amagi akanba makhong mari oigadariba naharol nupising lairaba miyoising amasung laumising gi mapangal hena kangkhathalagani. Manifesto asina India da one nation one election amasung single electoral roll chatnahangani hainu wasakli. BJP gi manifesto asida lakpati oiba nupi kayamaram lehelagani. Electricity bill sing zero da hantahalagani. Thaurang asi PM Surya Ghar Yojana gi makhada khudong chaba fanghangadabani hairi. BJP gi manifesto aduda yauriba maroiba kharadi chahi humdra gi mathakta leiraba miyoising amadi transgender community bu Ayushman Bharat Yojana gi makhada kanaba fanghangani haibasini. Masigi sumathakta PM Garib Kalyan Anna Yojana gi makhada lairaba singda fanghaliba ration lakadoriba chahi 5 fawba makhata na pigani. Lairaba singi yum crore ahum sagani. Wahengbam makalgi gas pipeline yumthong kudingda fanghangani. PM Suryagar Mufta Vizli Yojnagi makada lairaba singi yumthong singda lemna electricity fanghangani. Uniform Civil Code amasung one nation one election chatnahangani. Laibak asigi nupi crore ahumdi lakpati didi sing ohengani. Hauzik faubada laibak asida nupi crore amarom lakpati oiriba asigi mathakta nauna crore ahumda hingathangani hairi. Pukning amadi hakchangi fibam mimanadreba singda PM Housing Scheme gidamak priority piduna khudong chaba fanghangani hairi. Breast cancer, cervical cancer, anemia amasung osteoporosis ki laina layong sing hamthanaba amasung ngakthoknaba hauzik lairiba healthcare servicing hen pauthok chawthokhangani. Laibak asida recruitment ngamari lainaba examination sing pangthokpada aranba thabak thoram sing tawbagi chatnabi thingnaba akanba law implement tawgani. Matam gi oina laumi singna puthokliba mahai marong singda piba minimum support price hengathangani. Agri infrastructure project sing ningthina thabak to onthoknaba Tracy infrastructure mission launch tawgani. Farm ga mari lainaba thabak thoram simgidamak indigenous Vara Tracy satellite su launch tawgani haiki. India asi hauzimaki oina malemgi 5 suba khwaidagi chawba economy ama oiriba asidagi thak wangkhatanduna malemgi 3 suba khwaidagi chawba economic power oihangani hainasu manifesto asida wasakli.